이거는 까야 되나? 나만의 무적이 ATM में सेटिंग है ठीक है तुम 남자 गरीबा मन रही सब है ai vừa nãy cái sợi này là bạn mình ngại bỏ nó hay thành ra lâu con ôi cái gì nữa ngôi này này 이 나 딴 핑계 잘 lấy đường cây gì 아코이 두바 사람이 피슈로 뭐예 그게 야다 그냥 사나리바 저 봐, 살세. 사서 엄레 보더라. 어어 아, 너도 수비였어라. 아스타인데 피슈 비우시가 다닌 다 나왔어. 타로 좀 콜렸어.นี่กล้วยสิล่ะก็ถรุยกุลิเสีย 나 티봄도 콜라 디자인이. 난 사람 게 빨리 해봐 탐험 게 해봐. อ่ะสบายมันก็มวยทางหมด 너도 사이 탐험 맞으라. 너 시디 타로 해. 군다 비상기다 사라 해라 시도리번. เจ้าหน้าที่อ่ะ ngay của xem ta thà rồi tấp hăng để tàu rồi nó xì dùng nó sang mà thế này sỏi nó xì ra đi นั่งไหนก็ได้ถรุยจัดเลย 살로 쏟다 thà rồi nó thà rồi cũng 속 ก็เลยยิ่งเยอะก็เลยยิ่งพี่พวกทุกคนคนอีกเตะของนี่สาวตาเป็นผมชื่อที่การสามเลยกูหาใช่ไหมกูเห็นคนเก่ง cái này ngay kho thì chúng nó mà thiên cái đầu bên nàoจะไปฉอยอีก妈，是，那个哪里不好，那人少了，这个是人怎么搞？ ข้าวอีกนะสับตาดูก็ไม่โอเคเฮ้ยเขาพี่กันจะยังไงtangan naman itong Java. Ahal naman ang Java habis ini. Si kapi lagi tak? Tama na kita lepas tu, dia yang kata leo ni ko. Đến mới gì đang cây nóng lên đi dùng lâu ấy Cái no. Nhìn đi. đó là Cái đầu đã nó là mình nhìn rồi. cái làm thằng mấy cái làm thằng kia bạn cái mấy thằng kia bạn chỉ nhung luôn chậm
ꯈꯪꯗꯦꯅꯦ ꯁꯤ ꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯃꯌꯨꯝꯗ ꯆꯪꯒꯦꯁꯨ ꯃꯣꯏ ꯃꯌꯥꯝꯕ ꯍꯨꯏꯗꯦꯟ ꯑꯃ ꯂꯩꯕꯅꯤ ꯑꯦ ꯀꯩꯗꯧꯔꯤꯕ ꯅꯪꯒꯤꯗꯨꯗ ꯅꯪ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯅꯪꯕꯣ ꯅꯪ ꯉꯥꯏꯕꯗ ꯂꯝꯕꯤꯁꯤꯕꯨ ꯀꯨꯠ ꯇꯧꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯣ ꯂꯥꯏꯔꯤꯛ ꯄꯥꯔꯨꯗꯣ ꯑꯃ ꯊꯤ ꯐꯥꯔꯨꯗꯣ ꯍꯦ ꯗꯨꯀꯥꯟꯗ ꯁꯤ ꯂꯥꯛ ꯑꯩꯅ ꯈꯪꯗꯧꯕ ꯂꯩꯍꯧꯕ ꯀꯩꯗꯧꯔꯒꯦ ꯂꯩꯁꯤꯜꯂꯁꯤꯔ ꯈꯜꯂꯤ ꯑꯁꯦꯡꯅꯦ ꯅꯪꯕꯨ ꯀꯔꯝꯕ ꯈꯟꯅꯤ ꯂꯩꯕꯅꯣ ꯑꯣ ꯂꯩꯅꯦ ꯂꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯗꯨꯒꯤ ꯅꯪꯅ ꯊꯤꯔꯨꯅꯨ ꯆꯥꯕꯤꯒꯨꯝꯕ ꯁꯦꯅ ꯁꯥꯕ ꯂꯩꯁꯦ ꯂꯥꯏꯗ ꯀꯠꯅꯗꯦꯗꯅ ꯇꯥꯅꯤꯡꯗꯦ ꯗꯨꯀꯥꯟ ꯆꯠꯅꯤ ꯍꯥꯏꯗꯥꯏ ꯁꯠ ꯂꯥꯛꯑꯣ ꯗꯨꯀꯥꯟ ꯌꯧꯔꯦ ꯁꯦꯀꯦꯟ ꯅꯪ ꯂꯩꯗꯣꯏꯕ ꯑꯂꯨꯅꯦ ꯊꯥꯎꯅꯦ ꯉꯥꯔꯤꯅꯦ ꯁꯤ ꯑꯗꯣ ꯅꯪ ꯍꯥꯏꯕꯗꯤ ꯍꯥꯏꯌꯨꯀꯣ ꯑꯩ ꯄꯨꯡ ꯇꯥꯛꯄꯤꯅꯤꯅ ꯍꯥꯏꯕ ꯆꯜꯂꯦ ꯀꯇꯤꯟ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯅꯥꯗ ꯑꯣ ꯑꯂꯨ ꯀꯦꯖꯤ ꯑꯃ ꯌꯥꯎꯗꯦ ꯀꯥꯏꯗ ꯑꯂꯨꯗ ꯑꯁꯤꯗꯥꯎꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯔꯤ ꯒꯥꯁꯇꯣ ꯏꯁ ꯀꯔꯤꯕ ꯑꯃꯗꯨꯅ ꯉꯥꯔꯤ ꯉꯥꯔꯤ ꯀꯩꯗ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯁꯛꯇꯦꯅꯤ ꯆꯠꯈ꯭ꯔꯁꯤꯔꯦ ꯑꯗꯨꯒ ꯅꯣꯏꯗꯤ ꯀꯩꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕꯁꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯍꯥ ꯄꯣꯠ ꯑꯃ ꯍꯪꯕꯁꯨ ꯂꯩꯇꯦ ꯑꯃ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯇꯦꯟ ꯂꯣꯟꯁꯜꯂꯣ ꯗꯨꯀꯥꯟꯗꯨ ꯂꯣꯟꯁꯜꯂꯣ ꯃꯁꯛꯇꯨꯒ ꯆꯥꯅꯤꯡꯗꯦꯅ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯂꯩꯕ ꯂꯥꯛꯄ ꯗꯨꯀꯥꯟꯗꯨ ꯀꯌꯥꯝ ꯗꯨꯔꯣ ꯆꯥꯗꯧꯔꯤꯒꯦ ꯅꯪ ꯆꯠꯇꯣꯏꯕ ꯑꯩꯅ ꯑꯣꯔꯣ ꯁꯣꯜꯂꯁꯦ ꯕꯦꯝꯃ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯀꯜꯂꯣ ꯊꯣꯛꯂꯛꯑꯔꯣꯏꯗ ꯃꯁꯤ ꯉꯥꯡꯉꯦ ꯃꯇꯟꯅ ꯃꯔꯣꯟ ꯑꯝꯇ ꯂꯩꯀꯥꯏꯅ ꯃꯔꯣꯟ ꯑꯃ ꯀꯣꯏꯔꯤꯕ ꯃꯊꯤ ꯐꯥꯏꯔ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯕꯦꯝꯃ ꯇꯥꯏꯌꯦ ꯊꯣꯛꯂꯛꯑꯣ ꯌꯥꯗ꯭ꯔꯣꯀꯣ ꯅꯪꯅ ꯆꯠꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯈꯟꯅꯩ ꯂꯩꯁꯦ ꯀꯩꯒꯤꯅꯣꯕ ꯍꯟꯇꯛꯇ ꯈꯟꯅꯔꯝꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯊꯣꯛꯄ ꯌꯦꯡꯉꯣ ꯅꯪꯅ ꯊꯣꯏꯕꯤꯒꯁꯨ ꯅꯍꯥꯟ ꯐꯨꯅꯩ ꯍꯥꯏ ꯁꯥꯟꯅꯕꯗ ꯍꯟꯇꯛ ꯂꯩꯃꯤꯟꯅꯗꯦꯕ ꯇꯤꯟꯅꯔꯤꯅꯦꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯨꯒ ꯇꯤꯟꯅꯔꯗꯅ ꯃꯥꯒꯤ ꯑꯦꯛꯇꯤꯡꯗꯣ ꯂꯣꯏ ꯇꯧꯔꯦꯕ ꯁꯤ ꯂꯣꯏ ꯆꯨꯅꯔꯤꯕ ꯃꯊꯪ ꯅꯪ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯨꯒ ꯆꯠꯃꯤꯟꯅꯔꯣ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯅꯤ ꯆꯠꯂꯣ ꯅꯪ ꯁꯤꯔꯦ ꯅꯪ ꯁꯤꯔꯦ. ꯁꯤꯔꯝꯅꯤ ꯁꯤꯔꯦ ꯍꯥꯏꯕ. ꯁꯤꯔꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯃꯤ ꯈꯠꯅꯒꯅꯨ ꯀꯃꯥꯏ ꯈꯠꯅꯔꯣꯏꯗꯣꯏꯅꯣ ꯃꯁꯤ ꯃꯁꯝꯁꯤꯗ ꯐꯣꯏꯒꯦ ꯁꯤ ꯃꯈꯥ ꯀꯥꯏ ꯊꯝꯃꯛꯀꯅꯤ ꯈꯔ ꯊꯝꯅꯤꯡꯉꯤ ꯀꯩꯅꯣ ꯊꯝꯗꯣꯏ ꯁꯥ ꯊꯝꯃꯣ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦ ꯃꯥ ꯍꯩꯅꯤꯡꯗꯒꯨꯝ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯅꯤ ꯁꯤꯕꯣ ꯅꯪ ꯄꯥꯎꯒ ꯈꯞꯖꯟꯅ ꯁꯤ ꯉꯥꯡꯁꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯇꯨꯡ ꯑꯣꯏꯅ ꯊꯤꯔꯅꯦ ꯋꯥ ꯌꯥꯝ ꯁꯪꯅꯗꯣꯏꯅꯤ ꯅꯨꯡꯉꯥꯏ ꯋꯥꯊꯤ ꯂꯣꯏ ꯇꯥꯏ ꯋꯥꯊꯤ ꯃꯁꯤ ꯏꯅꯥꯎꯄꯥ ꯑꯣꯏꯔꯝꯕꯗꯤ ꯃꯈꯧꯔꯤ ꯅꯦꯠꯀꯗꯧ ꯀꯔꯤꯕ Why not?